Ngasigi video asidi evolution of machine gun haibadi machine gun singi matamgi matungina honglakliba sing adu takpa video ne. Video lomda mai onsilasi ahanba asidi machine gun hariba nongmei asi heavy machine gun amane masi United Kingdom na sava nongmei amane aduga mana nongmei asi 1886 tagina present haibadi hojiki matam fawada mathau tawri aduga nongmei asibu sizinnakiba laibaksing ama anikak pallabada Germany, France, Chinese, Soviet Republic, etc. hariba sing asini nongmei asibu sizinnaduna soknakiba lanfam sing haibadi lan sing maming kara pallabada Japanese invention of Taiwan 1895, Philippine amadi American War, First World War amadi Second World War, etc. asina singbasing asini nongmei asibu design tawkibana Sir Hiram Stevens Maxim hariba miyoi asinani manufacture tawkibana Maxim Gun Company Vickers hariba asinani magi variant khara pallabada Vickers machine gun MG08 PM M1910 M32 hariba sing asini aduga magi arumbana 27.2 kg lummi hairi magi asangbana 107.9 cm ni hairi amadi barrel gi asangbana 67.3 cm ni adubu mahaki canvas bell asi 250 rounds hauba hapa yai recoil operated su oiva nongmei amani su hairi minute amada round 550 dagina 600 fauba kapa yai mathaudi kabak tawun nongmei oivzane magi muzzle velocity na 744 meter per second ni nongmei sibu puthokliba matam masiga hairugadi mathaudi fajana tawulzane natrane aduga masi prithivida ihan hana puthokiba full oina khapthaba yaba kapthaba yaba machine gun amani anisu asidi Hotchkiss M1909 machine gun hariba asini masi LMG haibadi light machine gun makhal amani aduga masibu sakiwa leibakna France nani nongmei asina mathau tawkiba asi 1909 dagina 1945 fawbani amadi masibu sinakiba leibak adudi Spain, United States, Sweden, Russia, etc. hariba sing asinani aduga nongmei asibu sinakiba lan sing adudi First World War, Russian Civil War, Spanish Civil War, Second World War, etc. hariba sing asini design tawkibana Lawrence Venet amadi Henry Marquis makhoi anisinani manufacture tawkibana Hotchkiss HK hariba sinani produce tawkibana 1909 hariba chahi asidani nongmei asi ngasi fawada 40,000 plus sakhre hairi magi arumbana 12 kg ni aduga asangbana 1.23 meter ni amadi magi barrel ki asangbana 64 cm ni hairi mahaki maximum firing range asi 3,800 meter ni aduga masi gas operated oiba nongmei amasuni hairi masi minute amada around 400 digina 600 fawa kapa yai fazarani masinaga palani mamagi mawa udijane aduga magi maru hapagi belt asi 30 rounds khak hapa yai matamdugi yak lawbi nongmei ni adubu masidagi hena faba yamna sathiba nongmei kaya amasu leiriko ahum suba asidi Madsen machine gun hariba si Denmark na sava nongmei amani masi LMG haibadi light machine gun makhal amani aduga nongmei asina mathau tawriba si 1909 dagina hojik fawani amadi masibu sinariba leibaksing adudi Denmark, Brazil, Colombia, Pakistan amadi Portugal, etc. hariba sing asini aduga mana nongmei asibu sizinnakiba lansing adudi Portuguese,
colonial war, First World War amadi Second World War, etc. Haribasing asini. Masibu design tawkibana Julius A. Rasmussen, Theodore Scorpio haribasinani design tawkiba sahina 1896 tagina 1909 fawbane. Manufacture tawkibana Dancel Real Refill Syndicate AS haribasinani. Amadi produce tawkibana 1909 dagina 1955 fawbane. Masigi arumbana 9.07 kg ni. Aduga magi asang bana 1143 mm ni. Magi barrel ki asang bana 584 mm ni. Magi maru asi 7.62x 51 mm neto ni. Adubo model gi matungina maru su khetnai. Aduga yamna nungariba mana mixed recoil operated su oi masigi nongmei asi. Aduga mana masi minute amada 450 rounds kapa yai. Magi muzzle velocity na 870 meter per second ni. Aduga magi maru chanbagi mawong asi tongan khaidoi. Maru asi 15 13 amadi nifu phawba challi hairi. Aduga masi jahi chamagi mathakta sizinnarakaba nomai amani. Mari suwa asidi square jolos machine gun hariba nomai asi medium machine gun makhal amani. Masi usakiba leibak adudi Austria, Hungary hariba sinani. Aduga 1908 tagina 1948 fawbada mathau tawki su hairi. Amadi masibu sinakiba leibak sing adudi Kingdom of Italy, Nazi Germany, Japan amadi Russian Empire etc. hariba sinani. Aduga mana nomai asibu sinakiba lan sing adudi maming oina khara pallabada Polish amadi Soviet War, First World War amadi Second World War, 1948 Arab amadi Israeli War etc. hariba sing asidani design tawkibana Andreas Wilhelm Schwarzkopf hariba sinani. Amadi design tawkiba sahina 1904 dani manufacture tawkibana Stier hariba sinani. Amadi saba loisiladuna lami singda khusinnakiba sina 1908 tagina 1918 fawbani. Magi arumba asi 41.4 kg ni. Aduga magi asang bana 945 mm ni. Amadi magi barrel ki asang bana 530 mm ni. Hairi magi action asi chokli jalil blowback ni. Aduga magi tawba ngamba hairagadi minute amada round chamri dagina chonga ga marfu fawa kapa yai. M.7 12 ki oina ni ko hairi sai. Aduga MG 16A gidi minute amada round 600 tagina 880 fawba kapa yai. Is masiniga palaba midudi ima kaubaga nangwaibo haifeti mathau tawine masiso. Aduga masi cloth belt amada 250 rounds kapa yai so hairi. Amadi nongmei asi infantry amasung naval weapon ama oina su sizinai. Aduga fortification weapon ama oina su sizinai. Amadi aircraft gun ama oina su sizinai hairi. Manga suwa asidi Kaothokluraba magi type asi automatic rifle amadi light machine gun ne. Masi France na saba nomai amani. Aduga nomai asina mathau tawbana 1915 dagina 1948 fawbani. Masibu sizinariba leibak sing adudi United States, Turkey, Russian Empire, Second Polish Republic amadi Nazi Germany etc. hariba sing asini. Aduga nomai asina saruk yakiba lanfam sing adudi Russian Civil War, Spanish Civil War, First World War amadi Second World War. Aduga mana 1948 Arab Israeli War etc. hariba sing asini. Amadi masibu design tawkibana Louis Kautschat amasung Charles Sutter hariba sing asinani. Design tawkiba chahi aduna 1907 dani. Aduga manufacture tawkibana Gladiator Syndrome hariba sidani. Produce tawkibana 1915 dagina 1922 fawbani. Amadi hauzik fawbada nomai asi chawrakna 2,62,000 fawba saba loisiladuna puthokre hairi. Magi arumbana 9.07 kg ni. Aduga magi asang bana 1143 mm ni. Aduga amana magi barrel gi asang ba asi 470 mm oi. Magi action asi long recoil oi. Gas assist ka loinana
Simadi minute amada maru yam kapteda 240 kaktane. Muzzle velocity da 630 meter per second ne. Effective firing range da 200 meter kaktani da. Yam lapteda sidi. Maximum firing range na 2000 meter ni hairi. Ayama matamda magazine amada maru taratruk tagina taramaban phokpada kha hape hairi. Adubu magazine amada maru chanbagi chang sidi maru kunni. Nasigidi matang asida loisilage. Adubu mathangi video ngaibiramu. Machine gun gi video kaya amasu leiri. 1886 tagina 2024 fawbada karam machine gun puthokre haibadu khangnabagi damakta video makha taba ngaibiramu.